livelihood mission mai pakhanabagi damang asi chief minister N Birena witness oiduna agency taramathoy ga yana serol inakre Prime Minister Narendra Modi na Kumalampak Men Stadium gi flood lighting system gi urep uyung January 3 da tamlagani Salai Holdings Private Limited na Jak Republic ki company ga khosam naraga Manipur da hydel power project sing paikhat kadawri amade rural amade urban gi yumthong khuding da aphaba thaknaba ising thungnaba gi thabak paikhatnaba Ministry of Finance na lupa crore lising ani chanipal malfudramapal ayaba pirakle Miyang tabiri ba pumna magpo taram na oksari hawjik mapung ipa pau pizari Lamdam sigi naha singda chana ba thabak pinabagi pandamda Manipur lengak na paikhat khiba Manipur State Rural Livelihood Mission amadi mission asigi thabak thorom sing paikhat kadawriba Din Dayal Upadhyay Gramin Kausalya Yojana gi Project Implementing Agency tarama thoigangasi yana serol inakre Chief Minister N Birena Manipur State Rural Livelihood Mission gi witness oiki Hotel Imphal gi sangai hola pangthokpa yana cherol inabagi thorom aduda Rural Development and Panchayati Raj gi Minister T.S. Biswajit Panchayati Raj gi Additional Chief Secretary M.H. Khan Livelihood Mission gi State Mission Director Yumnam Robita Susaruk yakhi Thoramga mari lenana Chief Minister N Birena Manipur lengak na paikhat liba startup ki thorang amadi loan piriba singe kanabala hongnaba matik charaba naha singna hotnabiyu lengak ki thabak khak tanabagi mahutta isane isabu thabak pijabata natana atopa mi singsu thabak pina ba honaminasi hakhi So many old stories the amada tawriba mayam ya kaligi masi dei da thabak tawriba mayam si hotel da tawri massage ki da tawri beauty parlor da tawri everywhere mayam amlai but koi moi to kamai lai yes ya koi guardian na moi na koi na anxiety way insecure feel to way but hujiti hariba reputed firms singa MOU must sign down the matung that we training combo in the point, no way to be Lucy, Moy Makada bigger than that way is secretary later. Aduni with the parents, someone a guardian, we feel happy, we'll feel secure. Minister Biswajit na chahi ahom gi mamang da hudokhiba Manipur State Rural Livelihood Mission amade Din Dayal Upadhyay Gramin Kausalya Yojana gi nunggi oiba pandamdi India gi naha singda skill training piduna mipal tang da balibak ama ohenbani haiki Even 1116 select group quality open receiving a bank account. Under this DNRLM, we are actually trying to alleviate the poverty of the women. Interior part of our state. So likewise, under DDU-JKY, so we are actually trying to promote the rural youth and give them skill training and placement so that they can have a better livelihood in their life. Manipur da grassroots thaki football sakot hanana ba khongthang ama oina state government na Tata Trust ke association organization ama oiriba Center for Microfinance and Livelihood CML ga MOU ama inakre National Sports Academy Kumalampak ta pangthoki be thoramada Chief Minister N Biren Youth Affairs and Sports Minister Lepau Hauki pamadi CML gi mihut singsu saruk yakhi yana serol asigi matung inna Kamjong None Tamenglong Churachandpur amasung Chandel district ki yauna grassroots football school kunchaling khatkani program asigi makhada football gi matang chunaraba Center of Excellence amasu Kumalampak ta thamgani nupa macha amasung nupi macha yankhai hena football gi khwaidagi phaba facilities sing school sing asida pigani Center of Excellence na mahima sing amasung football gi training nupa macha chama da pigani hairi tharomadu da wangang laduna Chief Minister N Birena mathang chahi gi January 3 da Prime Minister Narendra Modi na Kumalampak Men Stadium gi maithana ba flood lighting system gi urep uyung tamgani Imphal West District ki football ground anida lupa crore tara changna astroturf ani tharagani Thawbal amasung mayang Imphal da football field lupa crore mari changna semgalagani Manipur gi football sanaroi singna India gi national team amasung professional football team singda achauba thaudang yari haiki
Numit ki maisa amadi isingdagi puthokpa maigi lamda malemda maming lairaba Czech Republic ki Mabel campaign ga khusam naraga Imphal West District ki Sagolban Tera Lokrapom Lekai the head office laiba Salai Holdings Private Limited ki masama oriba Salai Energy Solutions Private Limited na Manipur da mini hydel power project kaya marum paikhat kadauri अहानबगी ओइना चाही खुदिंगे इसिंग इचाउ अममुक लाकपदा हेक हेक कायदुना जेंथाबगी पाउ तानारिबा सेकमाई तुरलदा साबा सेकमाई डैमदा मिनी हाइडल पावर प्रोजेक्ट अमा अथुबा मतमगी मनुंगदा साबा होगदौरी हिरमसिगा मरी लेना हंदकता सलाई ग्रुप ऑफ कंपनीज की चेयरमैन अमदी मैनेजिंग डायरेक्टर नारेंगबम समरजित का माबेल कंपनी के वाइस चेयरमैन जान शिपकर यानासे अमा खुजेक पिनख्रे Czech Republic की कोनुंग प्राक्ता माबेल कंपनी की हेड ऑफिस ता पांगथोखिबा यूरो मिलियन अमा लिसिंग चनी हुंफुगी यानचे खुदयक पिनबगी चिंगलेमलबा थौरम अदुदा माबेल की अतै ऑफिशियल सिंग अमदी सलाई ग्रुप ऑफ कंपनीज के वाइस चेयरमैन अहुम बोर्ड ऑफ डायरेक्टर्स के मेंबर कयागा लोइनना सलाई ग्रुप की इकोनॉमिक एडवाइजर सु ओरिबा Czech Republic की सलाई की रिप्रेजेंटेटिव मेरिक सुसरु याखी Marvel Companies की वाइस चेयरमैन जान शिपना सलाई होल्डिंग्स प्राइवेट लिमिटेड का खुसमनरगा मिनी हाइडल पावर प्रोजेक्ट कयामरो मणिपुर पाखट कदौरिबा असिगिदमक नुंगाइबा फोंदोखी मखातारदना कंपनी असिना हौजिक फावबदा USA मदि कनाडा यावना तोंगान तोंगान बलेबाक यांखैरोमदा टरबाइन सिजनदुना हाइडल पावर प्रोजेक्ट समंगा रोमाइ पाकना पाइखटले मार्बल कंपनी ना पाइखटलिबा हाइडल पावर प्रोजेक्ट सिंगदा सिजनरिबा टरबाइन सिंगसी कंपनी मसागे फैक्ट्री दे साजबने मणिपुर सिजनगदौरिबा टरबाइन सिंग स्टेट असिदा असेंबल तव यागनी मदुकिदमक मार्बल ना मथौ ताबा लॉजिस्टिक सपोर्ट खुदिंगमक पीगनी हाइखी references on 45-50 countries worldwide, and the total install capacity is around 450 megawatts in more than 300 sites, and they are working around 500 turbines. The Marvel company is very happy to we have a chance to find a partner as Salai Group, and we would like build long-time partnership on the field of reconstruction or build new hydropower plant in Manipur to improve the production electric capacity in your region. सलाई ग्रुप के चेयरमैन अमदी मैनेजिंग डायरेक्टर नारेंगम समरजितना सलाइना माबेल कंपनी की मतेंग लोइनना सेकमाई तुरलदा अहानबगी ओइना पाइखट कदौरिबा मिनी हाइडल पावर प्रोजेक्ट असिदा मणिपुर लेंगाकनासु यानिंगे मसिना माइ पाकलबदी अतै मफम कयादसु असिगुम प्रोजेक्ट सिंग मथंग मथंग पाइखट कनी हाइखी developing countries da akhoi wariba sources se karam sources da hena challenging oina music na mayok nari ge ari music je kamai to na karam ba phim da leiri ge habsa magi khangi ba magi experience na pirak pa magi knowledge do madu share to ning bagi timing amasu oirak paga akhoi ni somba kana changjalak pa ai laibuk phodana ai economic advisor thengnaru badage somai tokdana lakpadagi potse ngasidi akhoi gi manipur da sigumba makhal gi turnkey project ama yam thuna pangthok nangrabagi damakta akhoi government ka wari habit akhoi sanadana han bagi oina loigre adubu hujik makoina site 300 site ti makoi madugi survey loisandana 300 site to makoi akhoi gi official sing ma kauraga moi kauraga punna ekoi PowerPoint presentation ama magi technical features sing amadi commercial features sing do madu ekoi pigi haina ekoi lecture madu gi matam du da magi outcomes magi kyam lakani ekoi gi magi input na kyano magi output kyano haibase yearly amadi masigi ekoi gi monthly kamai lakadage pa people sing the kadai buk da madu kudung sahan gadage haibase madu da ekoi chap chana thamjerage haina ekoi lecture समरजित नमखाताना करिगिदमक्ता सलाइना प्रोजेक्ट असि पाइखलिबनो हाइबगी मतंगदसु संदोकना हाइखी मोबिलाइज और कैपिटलाइज पुतरकुमतमदा कमर्शियली मसे मागे कन्वर्ट टोथुरागा इंखलाइबा एंटरप्रेन्योरसिंग दा करम मखलगी इनोट पिगदगे अमदे मदुगी इंपैक्ट ऑफ द मागे रेवेन्यू दुना प्रजा अमदे गवर्नमेंट अमदे प्रजा अनिगी मरक्ता करम रिलेशन अम एस्टैब्लिश तौबदगे हाइबगी पांडमदुदा मपुम ओइना अदुगी विजन दुदा अखोई चंगजन बने
Rural amadi urban gi yumthong khudingda phaba thaknaba ising phanganabagi thabak paikhatnaba Ministry of Finance na lupa crore lisingani chanipan marfudra mapal ayaba pirakle haina PICD Manipur gi Chief Engineer Hobam Sunil na ISTV News ka kanana unabada phongdorakli mahakna makha taraduna Detail project report ahumgi apunma sanfam oina lupa crore lisingani chanipal marfudra mapal asi pirakhibani sahi marigi manungda thaknanaba aphaba ising phangdabagi awaba ko hanma ngamlagani Manipur gi urban amadi Imphal gi water supply scheme mayamba sahi nifu helakpana reservoir amadi pipeline sing loina sindokpa mathau tarakpadagi detail project report ahum asi semduna Ministry of Drinking Water and Sanitation da tharaba matungda Ministry of Finance na sanfam asi pitharakibani Matam kuirak laba reservoir saba amadi pipeline sing sindok laba matungda aphaba ising piba mapung faba ngamlagani haiki Rice structure sing ayamba akoi chahi nifu helaktana magi mapunsi si ayamba loisale akoi masi completely anoba structure sing loina anoba sinbagi mathau tarakpa hojiksi DPR amana akoi integrated water supply project for Imphal planning area haiba ama adog masi estimated cost punna akoi 1250 crore gumbani ani suba DPR amana providing water supply to all the rural habitation in the state habitation 1808 ising pinanabagi akoi DPR ama semi approximate cost 1310 crore ni adigi last ki DPR sina akoi le mauriba other town ana akoi da other town si kunipan ni ahum mamadi akoi urban ministry ki senthang makada akoi lokatana leibuna le mauriba other town kun manga dugi akoi DPR ama semi adugi total cost na 339 crore gumba changi Mahangna makataraduna phaba thaknaba ising phanganaba hotnabada Water Resources Department amadi Forest Department ki achoba thaudang lai haiki akoi department sina phanam hona duna sida phanamna tawrakasu raw water iba mafam lobam oribadu akoi mam yokat minadragadi ayeng ultimately adum ising phangdabagi awabadu lakani habo adu lan gumsi haragadi somda akoi department tawba yaba infrastructure ariba leitaba kotaba mayamdo semgulakpa loine loine na akoi madra changdaba yadaba raw water do village mayam ade akoi department mayam duga kusam nabarga akoi matam punamakta akoi ising se phangnanaba hona minasi haba appeal semasoi machiraina mayamda thamjaba Inglising masamapan humudrama thoida Pakistan ga thengnakiba landa India na mai pakhiba ningsing dunanga silebak asina pangthokliba Bijay Dubes numit asidasu Manipur da su ahanba battalion Manipur Rifles ki bangkit hall pangthokre tharmadu da Chief Minister N Biren Agriculture Minister V Hankhalian Cabinet Minister Singh MLA Chief Secretary Civil amasung Police ki makok thongba official kayana saruk yakhi Assam Rifles amasung Army na state asigi miyam gi damak lokhat liba program sing tharaduna lamdam asigi manung hanjinba mafam singda miyam gi haksel gi damak achauba thaudang lauri state asigi mahiroi amasung nahasing leibak asigi mafam kaya da thaduna knowledge exchange program kaya pangthokli lising masamapan humdrama thogi lan gi matang da palladuna sahi du gi December 13 ta landa mai pak laba matung Bangladesh maning makhatam khi Indiana Pakistan dagi mai pak labasu Bangladesh Indiana Loksin Kidaba asi malem na khangi East Pakistan asi maning makhatam lamdrabadi Puwari asi atopa maikay amada chatuna Bangladesh lemdaba yai haiki Mityeng tauge khanba ama chap yung na lepa amasung thabak subagi hainabi watpana lamdamasi chakhotpa ngamdabani haina Health Minister L Jayantakumar na phongdokre ofamasi ngasi kairauda homeopathy pharmacy amadi drug testing laboratory sanabagi urep uyung tambagi thoramamada minister na phongdokhibani ngasigi thoramadada kairau SCG MLA L Rameswar Maitai Health and Family Welfare ki Joint Secretary Ram Peter Ayush ki Director Dr. Eguneshwar Sharma Additional Director Dr. Y Lukhoy amadi Sericulture Department ki Director Salam Konjakishorna athobe mithungnen sing oina saruk yakhi Tharomga mari lenana Minister L Jayantakumar na white collar job khakta tanaduna leibagi mahutta government na piriba matengi mathakta isana hotnaduna income tanaba hotnaba changi Senthok lambi kaya amasu government na miyam gi damak paikhatli sagadawriba pharmacy amadi drug testing laboratory asina miyam da kanaba kaya marum pigadawribani miyam na su government na paikhatli ba thabak thoram singda mapung phana yausinduna punsi nungai na hingma ngamna ba hotnasi Bharat lengak amadi Manipur lengak na miyam na da yektana amadi punsi nungsang na lainaba gi damak health sector da ahen mamit yang sangli haina su makhata na phongdokhi Asuk chauba makhli potam saraba nature asuk makli soilam piraba angba lamma yamam piraba
दगी सरकार न सुकुमा तंग मचिंग सि पांगने हारबा मदुदा कमान तोगे तन्ना फमुन दगी हवतना जुमदे थोक्तना चाना बचेंग पुरो अदु एमएलए पुरो कदंगने आगे ड्रेनदा आइन हाइजिंग गिबा मखलगी किचन प्रोक मखलगी पोचे मैम हाइजिंग गिबा तो मदुना मरम बोदना आगे ड्रेन से फुल्ले मदु छेंगदो कदंगने कनाना एमएलए ना हदना मासम लेगेदी चौकप ngमोय कोइ मैम नुंगाइना अफम मखलगी समाज ओइसे कन्ना पीसफुल बा अदु यामना नुंगाइ बि इमु मनुंग अदु वरका सागदे मैम से मैम तें पांगबि कोइ मैम लेनम थुवान सोइमनर खाना बदु ओइमिनसि ना हाइजर MLA L Rameswarna Imphal East District ki oina health sector da sothana leramba adu anoba lengak asigi thausilama oina health kilamda kairau kendra gi manung da pakhatliba thabak thorom sing asina soidana kokhan mangam lagani haikhi amaromda ngasi sagatliba pharmacy amadi drug testing laboratory asina loisilak aba matamda lamdam asigi miyamna khudong chaba kaya soidana phanglagani wangkhem da thaknaba ising pinaba paikhatpa thabaki sarugama oina wangkhem kendra water supply scheme gi lupa lakh humpu khaidoktu na thabak tawba hore अथुबद मतमदा मियामना थकनबा इसिंग फंगलगनी हाइखी अदु होमियोपैथिक कॉलेज मणिपुर हानबा अमतंगाय कॉलेज हमदि साबीबा रेंगसी कोइ जटा होलिबा होमियोपैथिक फार्मेसी अमदि डॉक्टर सिंग लैब ngasi साने जटा होलि सि ओरगदि कोइ सोथर भाइब जगा छै मणिपुर मनुंग द ख्वाइदि ना हेल्थ सेक्टर द मंगजिन थाबा अदुम केंद्र मा अमदि डिस्ट्रिक्ट ज इम्फाल की अदुम ओरन हाबसि मा कोइ थाजबने अफबा मखल की लमदम अमा सेमसे हारबदी अफबा अंगांग सेम तंगाई फदे हाइना हेल्थ मिनिस्टर एल जयंतकुमार ने ngarang NPP कुंभी केंद्र कमिटी ने सिंधुना इबदो इसिंग जाइबी कम्युनिटी ग्राउंड कुंभी द पांगथोकपा अहान बनिंगोल चाकोबगी थरोम द हाइख्रे महाकना मखा तारादुना लमदम असिगी डिस्ट्रिक्ट हॉस्पिटल खुदिंगमक्ता ना लायंगी लेमना तोंगान तोंगान बा मखल की टेस्ट यांकै हुमदोय तौबगी खुदोंग चाबा पीरी अनकवा डिस्ट्रिक्ट हॉस्पिटल सिंगदा मियामना लेमना टेस्ट तौबगी खुदोंग चाबा फंगलाबनी प्राइमरी हेल्थ सेंटर कुंभी असिसु हेल्थ एंड वेलनेस सेंटर की थाकता अपग्रेड तौदुना लमदम असिगी अनालायंगी लंबिदा फगतना बहनरगनी हाइखी हाइजबा अफबा मखलि समाज में सेमसे हाइबे दरगदी अफबा गांग सेमताय कसुनते पांबी थाबो चमाना मगल बोन पांबी जे फन्याम भब पांबी वरगो सम मखुम सोंगिनबो यावदगदी पांबी जे पक्को बियादि थौरमदुदा सरुक याखिबा डेप्यूटी चीफ मिनिस्टर वाइजोय कुमारना लमदम असिगी मियामना कुंबीदा फायर ब्रिगेड की स्टेशन के सब स्टेशन अमा लहनबा पामलेबसी थबक तौना होंथोंनबा होटनबदा महाकि माइकैदगे पांगबा याबा मतेंग पांगनी हाइखी मीडिंग कारपम एमएलए नत्र मंत्री ओइबसिंग मसी अवापसी याम दरकार होय हमेसे आई मोदा पुथोपिरमगदी आई कमदा ngasi soidana fire brigade amasoida kumida lerumgadabani haiba wapam jai thamjage ngasi phamkiba cabinet mifamna handak phamgadoriba nongjo mifamda bill ahum puthoknaba ayaba pikre chief minister na chair lauduna pangthokiba cabinet mifamaduna khanaraba matung assembly da puthokpada ayaba pikraba bill ahum adudi the Manipur protection free of mob violence bill 2019 Manipur International University bill 2019 amasung the Manipur Goods and Services Tax Amendment Bill 2019 ni Political leaders singna Naga People's Front pu public platform da hunduna pukning nungsiningai oibaya ba wangangang bidana ba NPF Manipur State Unit ki President awangbaw niyumay na apel tawri jingmayrong da leba edisi holda pangthokpa pawgi mifam amada mahakna makhatana haujiki matamda rajniti ki khudong chaba launaba panghai hajinbagi matam natre miyamda asum aran mayak sengna karino haibadu khanghanba matamni matam pumada NPF fu political party ama oina khanbidaba tongan mamityang amada haining bahayabada party asina tumina yengduna lakli BJP na luching malengak asida choba thawdang yaduna government asina telaba chahi ama thamapan asida honglakliba awanba ban blockade tawhandaba problem sing phaminaraga losinaba honaba sida thajaba kaya leire amaromda NPF ki MLA minister ADC chairman sing yauna consultative mifum amasu pangthoktuna lok sabha mikhalda party ki mirep thadoknabagi wafam kupna khanare haiki asidi ahai singamana platform da kare harga panghai da hairga प्रजा मैम मिसलीड तब याब नत्रे हौजिक्ति मसाना मसागे फनब खनब याब कैपासिटी लेरब मीना अयंब ओइना लेरब मतमने सिगुंब मतम असिदा एगिदमक्ता खुदोंग चाबा फंगनगाय हैना अमाबु ब्लेम पीदुना लेबा अखोय स्टेट मैम असिना मसक खंगे हरगा अखोय मसाना मसागे फनब खनब मतम लाखरे मैम गिदमक खनब मतम लाखरे
political party aduguma leader du mayam gi phanangai khalle harabadi ama gi party adubu condemn tawba phattaba khanba party and brand tawnangai tawbi gudu Kangpokpi district ki manung chanba all boljang amadi new boljang singi tongan tongan pa mafamda aina yadaba mongda lam ekar mafudra tareta tharamba popi pambi ngasi narcotic affairs and border mangasuba IRB Imphal East Police Executive Magistrate Forest Department amadi Horticulture Department ki miwi singna yanthatuna manghan kre ngasi manghan kiba popi pambi singa do jawrakna kilogram Samapan humbudra mok oigani haide napna case amala khatuna makhata na thijinbagi thabak jathakre Moirang Police Station ki manung sanba sunu sipai upper primary school ki manakta leba grocery dukana ma mai sakre dukana do warepam ibom sa kauba mioi amagini sunu sipai degini mahaki loina bi mani machana dukan mai sakpada lupa lak ama makhai rong gi potchai mangkhre haina phongdorakle daija changmabina mai thabirame aigi maza araiba paisa nungsa ani yawre adu mayamna thigatu Imphal Morelambi ki thamna pokpi area da lam khopsinduna aina yadaba mongda saba yum kuntra rom asi sidokre ngasi ayuk Chandel district ke desi Krishna Kumar Kaksingi desi Nalenthang Telen amade ani gi midyang makhada district animaki makok thongba police officer sing yauna JCB sizinaduna takhai kibani yum takhai kiba asi lambi pakthokna bagi damak paikhalak pakhongthang amani yum takthokpa asina pamdaba thodok thoktana ba district animaki SP Singh police commando amadi Manipur police yauna ngaksen bagi thabak chathaki Imphal East Commando masung taramanga Subasam Rifles ki apun bakangbu amana ngarang Kongpal Khaidem Laikai da operation sathabada RPF ke Lance Corporal ama fare hari Police Department ki PRO ge cherol amana phagat laba mioi adugi maming Khaidem Milan Mitai sahi kulhumdoi apokpa ingwasa Kongpal Khaidem Laikai dagini amaromda District Police Diribamna KCP People's War Group ki mioi ahum fare phagalaba sing adudi Khumbong Mayum Sana Tomba sahi kunmathoi apokpa mani tomba Lengang Pokpi Moirang Them Ajoy Sahi Kunmari Apokpa Tony Ularton Amasung Lastram Thoiba Sahi Kunmathoi Apokpa Manau Wangjing Chorokhaibam Lekai Degini Haide Housing Marathana Tenba Black Amatang Lauzari Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matam da yamna mating pangbiki aduga BCC dagi aina phangaki study material regular mock test suggestion na chingba sing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi kuchu sengakhtaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish. But it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. The Institute of Company Secretaries of India Study Center now with DM College of Commerce. Join company secretaries to become board advisor, compliance officer, governance professional, corporate planner. Join company secretaries with free registration till 31st December 2018, which has high employment prospects. Eligibility 10+2 pass or graduate. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping, boarding facilities and various activities. W Square Face Bar, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now and in Miyam da Kanganjaba. Charu Mai Thadok Pigano, Lofum da Chaikairaga, microbial decomposer season Naduna, Laypark Layhau, Hengat Hansi. Saru Mai Tabana, Saru de Auba Pambigi, Machinjak Ayam, Manilonduna Manghali, Loina Nunxitu Molali. Saru Pata Laga Amokana Kojin Basina, Lokpom the organic matter Hengalali. Saru Lokpom the Mohandal Halachi.
Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care General Hospital and Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lakliba December ki tang kuntra mathoi phauba pizari. Center asida chada yangkai subsidized rate makhal khudimaki oiba ngasi ngasibak Langsin Biraktuna yagi nungaitaba khudimak tanabiu amadi layeng Wabiraganu yumda anabagi seba tawbinabagi damak wabiraganu. Medillion Home Healthcare Service Manipurna Adomgi Mateng Pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marungi damak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Break itungda taram noksari makataba pawda Chatkiba tang tara mariki ayukta Porompat water supply da Dimapurdagi purakpa laingoi thabalakpa gari amagi mioi singda masana masabu commandone hajaba nongmai paiba police ki dress setpa mioi amana ki henduna lupa lising amagi demand tawrakhibagi video footage ama social media da paksana thadorakpa madi ISTV News nangarang thokdogatugi matangda pau sandokraba matungda Imphal East ki SP na chenari ba Porompat police station ge police personnel adu thabaktagi suspend tawre hairi Sayang Pukri Mapal Dalaiba Usababan Club ki Community Hall gi hana leramba phibam dagi nagyata chakthok matungda miyam da khusin nabagi thorama mangasi club adu da pangthukre thorama adu da Sagolban Kendra gi MLA RK Imo Ward number 10 gi councillor RK Jiten amasung club ki president RK Sorjit na maru oiba miyosing oina saru yakhi MLA RK Imo na hauziki matamda mi gi mising yam khalakpadagi laifam ningthina laisidlaktabana community hall gi tangai fadaba yamna leire miyam gi kanagada ba chakha thorangi thabak sing miyam Tanaraga Paikat Minasi, Handak State Ahumda Congress na Mai Pakliba Asi, BJP Gilingak Miam na Pamnaraktre Haibagi, Kudam ni Haiki. Visakhapatnam da hayeng dagi nimit humni supna pangthokada ba CPI ge National Council ge mifamda saruk yanana ba Dr. M Nara L Satin Kumar KS Sursan amasung M Sakhi ngasi Imphal thadokre mifamasida Manipur ge hauzik lairiba ngamkhai gi wathok framework agreement amadi Manipur University gi matangda pukhatuna thengna minabagi ware pukhatkani hairi Lakadawriba Parliament Mikhal ki damak Dr. M Narabu National ki thakta kannawari sanariba Grant Alliance ki mirep ohenabagi matangda susangsilakani hairi Maoist Communist Party Manipur na chatkiba ahing nongyai dagi ngasi ahing nongyai phawba chathariba general strike asina Manipur gi mahausa gi phivamda ahong balahen kre general strike asina maram oiduna passenger gari sing hanagum chena khide khairamban kaithel mahausa gum kana khide thangal kaithel pauna kaithel amadi BT road na singbada laiba tukan sing thong hangbagi chang nem khi lambida lalai mioi singi gari khara di jana khi Thongju Kendra gi manung saliba kakwa selungba lekai degi puyam karun amasung puyam ongbi inaubi ani gi disable oraba masanupa ani gi khudong sadaba phivam ama lairiba asida DDAM gi makai degi firol ama di sel gi mateng pangkhre ngasi DDAM gi general secretary MD Yunus Khan advisor Dr. TS Sandramani amadi Y Kiran Lusing Mamhut Kangbo amana imung asita satuna mateng asi pangkhibani Masanupa ahum yawbagi manungda ahumak disable oibadagi masanupa ahal layeng bayaba layeng laba matungda laikhidre hauzik puyam kumar amasung Robindro laraba imung ama oibana layeng bangamdana laire Kendra sigi MLA na sahi marimuki mamangda wheelchair amadi pirakre adubo makhataba haksel gi tengbang amadi atai phangbayaba khudong sabadi phangdri macha ani bu wana senariba mama inaubina lairaba oibana macha ani layeng bangamdre adubo laingak na layeng biduna macha sing chen jongduna sanaba yengba pami haiki Disable oiraba Braja Kumar class 3 phawbadi tamhauki mahak hauzik saireng wari amadi isai iduna leli mahangna iriba saireng sing DDAM ge ahom suba sefong paudam kholda haplagani hairi nupa machani asi Salai Holdings Private Limited ki chairman Narengmam Samarjit ki lising makhada Salai ge advisor su oiriba DDAM ge advisor Dr. Thokchom Chandramani makhatana adopt tawna naba thorang tawre hairi Sayolama Supna Manipur Central Jail Imphal na Art of Living a Kusamna Duna Jail Manung the Satharakpa Prison Smart Course Loisin Kray Loisin Bagi Thoramda Jail gi SPA Kunjaki Shore Om Suba IRB gi Assistant Commandant Janauddin 3rd IRB gi Subedar Munindro Seram Manipur Central Jail gi Jailer SK Vajrikana Maru Obemyo Sing Oina Saruk Yaki Manipur Muslim gi Chakwa Thorangi Demak Lairiba Waka Board Pu
akai atoi thohalamba amadi minutong hafiz hatada leiba muslim girls hostel da leiba mairoi singda phajadaba wahingang lamba manipur state level muslim civil society na yaning da phongdokre Manipur Press Club ta pangthokpa paugi mifam amada Human Rights Council Manipur ki Secretary MD Ravi Khanna thodok asida chenari be mioi sing ain gi oba cherak pibiu haiki Pangan ki ida kana gumba khuraki ina lai saba pangan sajanar ga lakpa mioi khrana Islam gi ming sijanar ga aikoida aikoi gi mida matuna ma sokpa tar gadi aikoina madumba mi singdu kaido ngai aikoina tumina yengbang amloi obviously meti pangan ga phangi ba sakthunga se pangan saba kanguna pangan gi ming loba su yaroi madu su state government na khudakta madu thadat kadamni lok kadamni Amoko ki President SM Jalal na thokiba thodok asilai bak thibani Manipur government na hatada minority singi market complex sama sargani habedu athuba matamda saba hobina ba pokning singsin ki Board ki office da zathakriba sigumba thabuk sing asida chenaba dugumba mioi sing adu halaman sing guardian sing amasung dugi daita leiba du mioi sing duna puthoraga miyam da madu public apology tawgadabani madu nataba taraga di makhata na tholakpa afafata gi daita adu mioi sing duna pujagadabani Thanga Kendra gi manung sana leiba Thangalawa Union Club ki anirak suba foundation de thoram ngasi pangthokre thoram adu da taret suba amar gi CEO Laisram Priya Darsini Moirang Khunau Gram Panchayat ki Pradhan L Dhaneswar Senior Advocate KS Babu Susaru Yakhi Kodompokpi Mayalekai Community Hall da kada Imphal West District Committee amasung Kodompokpi Mayalekai Nisaban Association na punna sinduna mayai kaba nisagi matangda miyam gi oiba khananai naba mifam ama pangthokre mifam adu da kada gi President in charge H Priya Kumar Kodompokpi ki Pradhan TS Nanda Kumar Kodompokpi Village Committee ki Secretary TS Mani Kodompokpi Mayalekai Nisaban Association ki President Kangjam Ongbi Manglembi Susaru Yakhi Nupi Samaj ki President Thoksom Ongbi Ramani kada gi Vice President Ningthaujam Dorena Resource Person oina wangang ki People Development Agency ni sinduna Imphal East ki uyum pokta nomagi obelem na layang bagi camp ama pangthokre sagolmang se sige emo na lusingba Dr. Tim amana mioi samarom layang ki Imphal Book Fair ki sarugamo oina ngasi tongan ba lairik mga phongkre lairising adudi kambaluang na iba sairing lairik punsi khongsat asida laining lambi thiba Dr. L Tondo na iba Manipuri Panthai Paurok Poktak ani suba edition L Kalachan na iba ipam lamdamgi numidang wairam Dr. Laisram Sadhana na iba Preservation and Conservation of Manuscript amasung P Bharan na iba Manipur gi Sri Madana Mohanne Ngasiki thoramadu da aiba yumlembam ibomcha amadi aiba kayana saru yakhi India pumbagi oina Postal Department makhada thabak tawriba Gramin Dak Sabak singi sathagadawriba khongjangda Manipur Division kisu hayeng December 19 dagi matam kaktana khongjang jangsilagani hairi Wangu Thongjau Tekhibedagi Bisnupurmadi Kaksing District Phaungnari Bayamna Maru Oibelambi Asigi Phivam Kahena Phatre Sugunu Kendra Manung Sanba Wangu Sithek Laikai Community Health Center Mapadagi Wangu Lupa Maruk Tabalambi Asi Lagliba December ki tang 13 Fawagi Manungda Koilas Thanabagi Thabak Paikhatrabadi Lambi Thingzilagani Haina Wangu Sithek Laikai Damiyamna Wakat Mifam Sathakre Wakat Mifamata da Saruk Yakibi Apunba Maira Paibi Lup ki Convener S Mem Thoy Amade Maira Paibi Amana Lambi Asi Phatabana Maramoiduna Ana Yak Phawo Yawnare Department na Atuba Matamda Minyang Changbiyu Haiki Number 1 nama Thaba Karam da Shor Hon Yadare Mayam Sida Kwa Mayam Muta Di Sembiro Mayam Ware Ko Ngasi Su Ya Atu Matam Sembiro Sida Punak Zade Khang Mangamdare Wangu dagina Kaksing Phawba Service Tawriba Magic Association gi Executive Member na su Atuba Matamda Lambi Sembiyo Haina Phongdorakle Wangu tu Kaksing Seliba Wangu tu Sugunu Seliba Association Animaksu Emasing Tawriba Lambi gi Tawriba Khongjang asida akoi Nimit nini sathakadaba heart amasung breast screening test District Hospital Dugailong Tamenglong da hokre Tamenglong gi miyamda launa ganda balaina singilaying bagi kudong chapa phanganaba pandamda Sky Hospital amasung State NCD Cell Imphal na District Hospital Dugailong ga khosamna duna sathabani thoromaduda State Nodal Officer NCD Dr. YPM Chandra State Program Coordinator W Sairang basu saru yari screening tobagi mathakta Tamenglong da tariba Dr. Singh da su field training su Piki
Women Welfare Association of Kanglai Paki Lusingbi Imamem Sana Laikidabada Ipsana Awapa Fongdokshre. Hausi Sana Bagi Pawa Mupizari. Manipurna ihan hanbo oina nifu humdoirak suba interzonal interstate national badminton championship ta Manipur gi junior team na champion oire Lucknow da chathariba tournament asigi ngasi sanakiba final da Manipurna Maharashtra bo point ahum amada thoikibani Manipurna semi final da UP bo ahum sinoda quarter final da Karnataka bo ahum sinoda maithiba piduna final yorakibani Manipur gi team da Vidyasagar Salam KSS Maheshwari K Dinku KS Manjit KS Priyana Saru Yaki BYCA na Beyang Football Tournament ki winner oikre ngasi losin magi thoram singhat air gi commandant amadi khulgi Sip Singsu Saru Yaki winner oiraba team da lupa lising tara runner up taraba sungphu team da lupa lising manga mana pikhi tournament asigi final match asigi mari lenana len layeng bagi camp amasu pangtokhi Manipur Central Jail Sajiwagi Jail inmate singi mangarak subai annual sports meet ngasi loisin kre loisin magi tharamda additional DGP Prison P Dongal Superintendent Manipur Central Jail Imphal A Kunja Kishore Central Jail Sajiwagi Superintendent S Tokthang Susaru Yaki December amadagi satharakiba meet asida thauri singbi volleyball badminton sepak takraw shot put carom chess yauna atai indoor games singda athoi ehen tanaki Nirvana Foundation na donate tawrakiba t-shirt singsu mana oina pikhi Hojik makhata basana bagi pau bayang ni thaujamdagi amuk phangbigani IPR RD amati PR SIRD ki director Haisnam Balkrishna gi supervision gi makhada Imphal District Tennis Association na Kangpopi Tennis Complex yangsin khre Khongchat asiga mari lenana Kangpopi Lawn Tennis Club amati Imphal District Tennis Association ga khusamna duna club asigi tennis complex ki akoi basing luna na thamnaba amon akai sing sengdokre pangthoki pathoram asiga mari lenana tennis tournament amasu pangthoki tournament asida Imphal District Tennis Association gi senior tennis sanaroi kunmanga Kangpopi dagi hana tennis sanaramba sanaroi tarana saru yaduna tournament asi pangthoki hauji Manipur University Kanchipur gi administrator oina thopuriba journal singna haukiba sogli singni subna taramatoida Kangpopi tennis court asi sangaki sahi taramathoi hena sanadana leiruraba tennis complex asigi phibam sokchilakpa natana sanari sing leisilaktre tennis court amadi sitharaglaba club asigi sanari sing abu hingalhanduna afaba masak nairaba sanari ke club asidagi puthoknamgi pandamda tournament asi paktokpani haina Imphal District Tennis Association gi general secretary Lukam Prakash na phongdorogli sei 2011 dagi hosi chahi tare nipan phajalakle chahi tare nipan se court sopsilakna matamni matung sotlakna repairing to su yadre adna court phajalak tabal loilona na players so adum tama sum mutharpa sidarpa Kangpopi court se hosi mayam sanabidu budu ubada akoina Imphal District Tennis Association na akoina handak se tennis se mafunggi kachin koya da chatna khoi promote ketang tausi akoi tennis se sidhara kudong tawi koi masi sadra player afa badi thoki thori pura gasu Imphal lagi una chum thor kudong tawi Kangpopi su hana sanaram ba player faja yoram basing do kai chakre na koi sum khana bada masi court si sanada badagini hana koi maduna khanbadagi sumai dong social service se koina tennis tournament amaga tausi hana koi myam na lapan Amaramda khongchat asida saruk yakiba Balkrishna na Manipur ki tennis sanari singi performance ki matang da phongdol aduna tungda club asidagi masak nareba sanari sing puthok ningmagi apambasu phongtoki state level da di thak se smaina lakre parent ki support jamna leiba loina na IDP na pidi facility support mayam jina maramor kan da sana ningba interested of player na ha sing si khalak diba na ha sing sina yamna moida moral boost amasu piba ngame whereas jingi lamda mung la kan da di Kangpopi da su chahi kharagi mamang da di koi Imphal da state level bau da final yobat player mayam ma sab dunia da yoromi adu suddenly loi mangse adu tennis infrastructures da lei basisu yamna koi yamna nungai ta pibam da maintenance se tawdre adu amana economic condition fataba loina na tennis cyber games di promote tawdragadi akoina masi sana buje ta tholaktaba aduna so ayambani adu aina edisi oina lejaringai ta akoi hana sanaramba amadi nongna sananing ba kaya ama promote tawna ba ikona jarami loina na nasi su
साननिंग क्या वरी सारू हरा हराउना एक्स माइन लापीगनी नुंगाइजे हाइबगी वखलोनुदा ngasi सोशल सर्विस कम टेनिस टूर्नामेंट से सिंजबनी थौरम मसिगा मरी लेना कांगपोपी टेनिस क्लब की मेंबर काइटिन थांग की गेना स्टेट लेवल की थाकता पांगथोखिबा चैंपियनशिप कयादा क्लब असिदगी सानरोई कयाना सरुक यादुना पोजीशन कया लौबंगमख्रे हौखिबा सही खरादा सेल थुंगी अवाबा कयाना चथोक चचिंदा खुदोंथिबा कया मायोंगनबदगी टूर्नामेंट अमदी चैंपियनशिप कया सरुक याबंग ngamkhidabani haiki. There are some finalists, even finalists that we produced from this KLTC. They are in Infal, in Manipur open tennis. But due to the poor economic facilities over here, we can't go on with the way that we did before. Civic Action Program की मखादा Group Center CRPF लांचिंग सिंधुना थासी की तांग तरामंगा की टीम ने पान सरुक यादुना सेंटर असिदा सथरखिबा बेम्बेम देवी मेंस ओपन फुटबॉल टूर्नामेंट ngasi लोशन ख्रे लोशन बगी थोरमदा हाना पासोई केंद्र की एमएलए ओरंबा सापम कुंजेकेश्वर नेशनल फुटबॉल कोच इंटरनेशनल सानरोई ओइनाम बेम्बेम देवी ग्रुप सेंटर CRPF लांचिंग की DIGP आई लोकेंद्र मदी सेंटर असिगी अटै ऑफिशियल सिंगसु सरुक याखी सथरखिबा टूर्नामेंट असिगी ngasi सानखिबा रोइबा मैचदा YPC टागेलना TYO सुरसानपुर गोल अनि अमदा माइथिबा पिदुना चैंपियन ओइख्रे मैच असिदा माइ पाखिबा YPC टागेल की गोल नि दु किसन अमदी संजोइना सनखी मैच असिदा माइथिखिबा TYO सुरसानपुर गे अमतंगार गोल अदु जोशीना सनखी सथरखिबा टूर्नामेंट असिगी विनर ओइखिबा YPC टागेलदा जर्सी किट अमदी ट्रॉफी के लोनना लुपा लिसिंग मंगा रनर्स अप ताखिबा TYO सुरसानपुरदा जर्सी किट्स अमदी ट्रॉफी के लोनना लुपा लिसिंग अहुम थौरमपुसिंगना खुसिनखी YDCL पुंगदोंबम टीम ए ना लमलाई FC बो माइथिबा पिदुना मंगा सुबा इमोइनो ट्रॉफी ए विलेज वाइज मेंस ओपन 7 सेट फुटबॉल टूर्नामेंट की फाइनल संख्रे यूथ पैराडाइज क्लब गोलापटी यूथ प्रोग्रेसिव फ्रंट यांगंग पोपी यूथ डेवलपमेंट क्लब थमना पोपी अमदी सनाबी यूथ क्लब सनाबी न सिंधुना था सिकितांग अनिदगी टीम कुलहुमदोइना ग्रुप तरुक थोकना खाइदोक्तुना सनाबी सनाबुंग लंपाकदा सथरिबा टूर्नामेंट असिगी ngasi sankiba ahanba semifinal matchta YDCL पुंगदोंगम टीम ए ना लमलाई FC बु पेनाल्टी द गोल तरे तरुक त माइथिबा पिदुना फाइनल संखिबनी टीम अनिमंगना अपिबा मतमदा गोल अहुम अहुम चनदुना ड्रॉ चटपदगी किक्स फ्रॉम पेनाल्टी मांगना डिसाइड तौबदा YDCL पुंगदोंगम टीम ए ना लमलाई FC बु माइथिबा पिखी टूर्नामेंट असिगी हायेंग अनिसुबा सेमीफाइनल मैच ओइना YDC थमना पोपी अमदी सेक्टा FC गा सानगनी डिस्ट्रिक्ट स्पोर्ट्स एसोसिएशन बिष्णुपुर सिंधुना था सिगे तांग तरानिथोइदगी टीम तरेना सरुक यादुना बिष्णुपुर मिनी स्टेडियम सथरिबा अनिसुबा एल इटोमसा मेमोरियल सुपर डिवीजन फुटबॉल लीग की ngasi सानखिबा मैचता अमोफा मोइरांगना त्रिपुर नंबोल गोल अहुम अमदा माइथिबा पिख्रे मैच असिदा माइ पाखिबा अमोफा मोइरांगी गोल सिंगदु बिजिओना मैच की कुंट्राहम दैसुबा मदी निफु तरुक सुबा मिनिटा गोल अनि सनखी अतोपा गोल अदुना नाउटोना मैच की कुनमंगा सुबा मिनिटा सनखिबनी मैच असिदा माइथिखिबा त्रिपुर नंबोल की अमतंगारबा गोल अदुना एम राजूना मैच की अहान बहाब की अहाप मिनिट अमदा सनखी अमरोमदा एसोसिएशन असिना सिंधुना था सिगी तांग तरामंगादगी टीम तरामंगाना ग्रुपनी थोकना खाइदोक्तुना ग्राउंड असिदा सथरिबा मंगा सुबा आइस पिसक मेमोरियल फर्स्ट डिवीजन फुटबॉल लीग की ngasi sanakhiba मैचता TYDA थिनुंगाइना NCYWO नारायण सेना गोल अनि अमदा माइथिबा पिख्रे कुनमंगा सुबा नेशनल थांगता चैंपियनशिप ता मणिपुर पॉइंट 435 फंगदुना ओवरऑल टीम चैंपियन ओइख्रे थांगता फेडरेशन ऑफ इंडिया की मियंग मखादा कर्नाटक का थांगता एसोसिएशन सिंधुना था सिगी तांग 13 स्टेट कुनगी नुपा मसा मदी नुपी मसा थांगता सनरोई सामरी हुंफुतरेना सरुक यादुना सथरखिबा चैंपियनशिप असिदा मणिपुरना गोल हुंफुमंगा सिल्वर तरातरुक ब्रोंज तरुक पुना मेडल मणिपुतरे फंगदुना ओवरऑल टीम चैंपियन ओइखिबनी जम्मू एंड कश्मीर ना गोल 13 सिल्वर 34 ब्रोंज 33 पुन मेडल 34 पॉइंट 252 फंगदुना अनिसु पोजिशन ताखी दिल्ली ना गोल 3 सिल्वर 9 ब्रोंज 9 पुन मेडल 12 फंगदुना अहुमसु पोजिशन ताखरे थागसरी बोयाय हुजिक मखाता नांग असि नोमगी ओइखिबा इंगा सागी पाव अमुक फंगबिगनी
Environment Directorate ki phangki bang asi goi ki bainga sa amadi nuju ki pauda khwaidagi sakiba Celsius degree kun mari dasmik mari mari khwaidagi ingba Celsius degree tara dasmik nipal taret Nuksit yaw wising manilgi sang maximum da sa da Manipur tara truk dasmik mga taret minimum da sa da kun mapal dasmik tare nipal oike ngasi nong tsukide Hausi ore pete marui pe pau amuk Livelihood Mission mai pakhan bagi damak ngasi Chief Minister N Biren na witness oiduna agency taramathoiga yana cherol inakre Prime Minister Narendra Modi na Kumalampak Main Stadium gi flood lighting system gi urep uyung January mari de tamlagani Salai Holdings Private Limited na Jak Republic ki company ga kusam naraga Manipur da hydel power project sing pakhat kadauri amasung Rural amadi urban gi yumthong kuding da aphawa thakna ba ising phangana bagi thabak paikhatna ba Ministry of Finance na lupa crore lisingani chanipal markhudra mapal ayapa pirakle Ngasigi wenadi ISTP na pizza ba Manipuri pau matang sa dalo sinjari miyang tabiri pa pumnamak po mukha na kurumjari